Piano ngasidi wakal yamna nungaikre. Magi kayobaga bag tu pamungda langsalamduna. Mon makhada lairiba magi phone da loktoktuna balcony rom da lai. Anirak ahumlak selfie sasatawi. Songda memcha machanapi school halakpagi kari chaningi hanglugi kanna piano ki kada kara ammi. Memcha na sanglakpada piano ki ka gi fibam da ubada songning na kaurai. Bema, ay, Bemo! Wakal nungay na selfie tawjaramba piano mamagi kukawduda kampre khangi mutka off oikre. Masu mamagi machani tade hekte launa kumlai. Oh, Garino! Ay, yam tinalaw! Lakjibo! Piano machinda murum soli. Ay, nabukhara nungairaba. Taura tawni. Yetpinda ba tum thawla tawni. Mamagi nakta machinda pomtokduna lai. Piano na. Kay mima. Mem jana. Kay na tawi base. Ha? Kay sibo. Ay nagidorgi ma. Masibu laysabi macha amana layba kara haibani minangbo. Atap yamu lidbo. Nawa naibada chandaroy ni nang buibe ma. Asi haiduna machari makokta illi. Karino nai. Ngoro kanuko. Jo, ay saklami chak thonguro. Hari. Maman na bisindi mayum pandana macha phuyong na kharbani. Aduga masidagi sida mana chak thongbo soite. Nupi ama oibegi lujanandade chamole. Chamole chubi yam tunurasilamuko. Natradi chay khangu. Memcha ngangang thokre. Piano mamagi machin khangbana upai leite. Masana tawjaruba oibana pisum suktuna isau langlang duna loisili. Memcha su machanupi ki kadagi ngangang duna thurakpadu ubada Samna magi nupi dhanglai. Mama, nangi chinchisu lepte dako. Kaidorage amu kanana kari tawamlage. Memchana. Ho ngamdre. Nasha nupi ama yawbose lam okha kheli. Sidabu aina ngangigda na nganglira haiwanida. Ngangnabadi masana nungtigi sili. Samna. Noi namana sase launadaba numit yawdabani. Yare. Ay di tamandana nung matahawdabadane. Isa se iwat-watlabani. Memcha mapurabida mamitu faini yanglamlaga fathandokduna chakhongda changkhre. Sam momonokduna machinda soli. Unadre amana ama koyang hangne. Unare hatoknade da khai anise. Khangdre gyantadre. Angangna gyantabra sutada. Ahanna gyantabra sutada. Mathangi numitni Jinaga piano gasu school lakpagi lambida wari sasa duna lakminay. Piano na. Jina na. Ngarangi sardo mamingkay kauge. Jina di ocha tongja oirbay khanduna. Tongja kaubani. Piano wakalda khali. Is masaktuga mingsiga paktre. Jina na. Kaidarage ado hanglidubo. Kaistawdira samangbani. Anidu wari sasa duna lakpana school yaure. School gate Amar piano bungai duna lerami. Amar school asigi khwaidagi masak fajaba nupani. Nupi mayamna ngaunay. Moigi class adugi topper su oribani. Amar na. Jina amta ngaikhoni. Jina Amar buhanadagi nungsiduna lakpani. Nupi orubana phongdoklubadi ngamde. Ngasi Amar na thajadana mahonda kaurakpadudadi. Jina haraubana loire. Adubu magi harauba nungaiba adu losinduna tapna kumlai. Kay hage Amar. Amar makut yetuna lukhongi masamduda haifenanduna. Noi namanabise kaimingoge. Jina kay sukhandana iting-ting
ꯏꯪꯅ ꯈꯨꯝꯂꯛꯏ. ꯄꯤꯌꯥꯏꯅꯨ ꯀꯧꯕꯅꯦ. ꯑꯗꯨ ꯑꯩꯈꯣꯏ ꯅꯣꯏꯁꯨ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ ꯍꯥꯏꯕꯕꯨ ꯇꯟꯕ꯭ꯔꯣ? ꯀꯩ ꯀꯥꯏꯒꯦ? ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯄꯤꯌꯥꯏꯅꯨꯅꯤ ꯑꯃꯔꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯉꯤ. ꯖꯤꯅꯥꯅ ꯇꯧꯔꯤ ꯃꯑꯣꯡꯗꯨꯒ ꯑꯃꯔꯗꯨꯒꯤ ꯃꯑꯣꯡꯗꯨꯒ ꯃꯥꯗꯤ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯔꯦ. ꯑꯗꯨꯅ ꯖꯤꯅꯥꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ. ꯑꯃꯔꯁꯨ ꯍꯥꯏꯅꯤꯡꯕ ꯋꯥꯗꯨ ꯍꯥꯏꯕ ꯉꯝꯍꯧꯗꯅ ꯇꯛꯁꯤ ꯁꯣꯜꯍꯧꯏ. ꯁꯣꯝꯗ ꯄꯤꯌꯥꯏꯅꯨꯅ ꯆꯤꯡꯂꯒ ꯄꯨꯈꯤꯕ ꯖꯤꯅꯥꯗꯨ ꯁꯥꯎꯅꯤꯡꯅ ꯋꯥ ꯉꯥꯡꯂꯛꯏ. ꯖꯤꯅꯥꯅ ꯀꯩꯅꯣ ꯃꯦꯄꯤ? ꯄꯤꯌꯥꯏꯅꯨ ꯖꯤꯅꯥꯕꯨ ꯊꯥꯗꯣꯛꯂꯒ ꯍꯥꯏꯔꯛꯏ. ꯌꯥꯝ ꯋꯥꯔꯕ ꯅꯣꯏ ꯋꯥꯔꯤꯗꯣ? ꯃꯤ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯀ꯭ꯔꯁꯀ ꯋꯥꯔꯤ ꯁꯥꯕꯁꯤꯗ. ꯂꯤꯟꯗꯥꯒ ꯊꯥꯖꯒꯁꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯌꯥꯎꯁꯤꯜꯂꯛꯏ. ꯂꯤꯟꯗꯥꯅ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯩꯁꯨ ꯈꯪꯒꯦꯗꯅ. ꯄꯤꯌꯥꯏꯅꯨꯅ ꯌꯥꯅꯤ ꯌꯥꯅꯤ ꯖꯤꯅꯥꯁꯦ. ꯋꯥꯗꯨ ꯖꯤꯅꯥꯅ ꯊꯠꯈ꯭ꯔꯦ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯤꯌꯥꯏꯅꯨꯁꯦ ꯑꯣꯖꯥ ꯇꯣꯝꯆꯥꯗ ꯍꯪ ꯂꯩꯔꯦ. ꯊꯥꯖꯅ ꯀꯩꯒꯤ? ꯃꯕꯨꯛꯇ ꯋꯥ ꯊꯝꯕꯤ ꯍꯩꯇꯕꯤ ꯍꯥꯏꯅꯤꯡꯕ ꯇꯕ ꯂꯩꯇꯕꯤ ꯄꯤꯌꯥꯏꯅꯨꯅꯤ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯀ꯭ꯔꯁ ꯑꯃꯗꯤ ꯊꯝ ꯌꯥꯏ ꯀꯩꯅꯣ. ꯄꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ. ꯊꯥꯖ ꯅꯣꯛꯄꯗꯨ ꯐꯥꯖꯤꯟꯗꯨꯅ ꯀꯩꯅꯣ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯉꯥꯎꯔꯤꯗꯨꯕꯣ? ꯂꯤꯟꯗꯥꯅ ꯑꯃꯨꯛ ꯍꯣꯏꯅꯦ, ꯃꯤ ꯃꯆꯥ ꯐꯥꯎ ꯄꯥꯈꯪ ꯐꯥꯔꯝꯃꯅꯤ. ꯄꯤꯌꯥꯏꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯪꯖꯔꯛꯏ. ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯊꯤꯔꯕꯣ? ꯖꯤꯅꯥꯅ ꯍꯣꯏ ꯊꯤꯔꯕꯅꯦ. ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯤꯡꯖꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯣꯏ ꯈꯜꯂꯨꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯃꯄꯥꯟꯗ ꯎꯠꯊꯣꯛꯈꯤꯗ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯦꯛꯖꯥꯝꯁꯨ ꯍꯧꯔꯦ. ꯉꯁꯤꯗꯤ ꯄꯤꯌꯥꯏꯅꯨ ꯑꯦꯛꯖꯥꯝꯁꯨ ꯑꯃꯠꯇ ꯏꯔꯝꯗ꯭ꯔꯦ. ꯁꯨꯞꯅꯈꯛꯀꯤ ꯃꯃꯤꯡ ꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯏ. ꯃꯥꯅ ꯅꯤꯡꯖꯕ ꯑꯣꯖꯥ ꯇꯣꯝꯆꯥꯅꯤ ꯈꯜꯂꯤꯕ ꯑꯣꯖꯥꯗꯨꯁꯨ ꯉꯁꯤꯗꯤ ꯎꯈꯤꯗ꯭ꯔꯦ. ꯌꯦꯡꯅꯕ ꯍꯣꯠꯅꯒꯦꯁꯨ ꯈꯜꯂꯨꯗ꯭ꯔꯦ. ꯄꯤꯌꯥꯏꯅꯨ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈꯤ. ꯉꯁꯤꯗꯤ ꯃꯃꯥꯗꯁꯨ ꯈꯠꯅꯕ ꯍꯧꯔꯝꯗ꯭ꯔꯦ. ꯃꯦꯝꯆꯥ ꯉꯁꯤꯒꯤ ꯃꯆꯥꯒꯤ ꯃꯇꯧꯁꯤ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯀꯔꯤꯅꯣ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯥꯁꯨ ꯍꯪꯂꯨꯗ꯭ꯔꯦ. ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯒꯤ ꯋꯥꯕ ꯑꯣꯏꯔꯝꯅꯤ ꯈꯟꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯗꯨꯅ ꯂꯩ. ꯁ꯭ꯀꯨꯜ ꯕꯦꯒꯇꯨꯁꯨ ꯊꯝꯗꯦ, ꯀꯥꯎꯔꯕ ꯃꯥꯜꯂꯤ ꯑꯗꯨꯃꯛ ꯌꯥꯜꯂꯤ. ꯄꯤꯌꯥꯏꯅꯨ ꯊꯃꯣꯏ ꯆꯥꯛꯄ ꯍꯦꯟꯃꯜꯂꯛꯑꯕꯅ ꯃꯄꯤ ꯆꯥꯔꯛꯏ. ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯎꯔꯦ. ꯃꯆꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯡꯊꯗꯨꯅ ꯂꯩꯔꯝꯕꯗꯨ. ꯇꯞꯅ ꯄꯥꯈꯠꯅ ꯀꯧꯖꯔꯛꯏ. ꯕꯦꯝꯃꯥ. ꯄꯤꯌꯥꯏꯅꯨ ꯊꯃꯣꯏꯒꯤ ꯑꯋꯥꯕꯗꯨ ꯃꯤꯠꯀꯤ ꯄꯤꯗ ꯇꯥꯏꯅꯖꯒꯦ ꯈꯟꯗꯨꯅ ꯁꯤꯟꯊꯔꯛꯄ ꯄꯤꯗꯨ ꯍꯧꯕꯒ ꯃꯃꯥ ꯆꯪꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ. ꯄꯤꯌꯥꯏꯅꯨꯅ ꯉꯥꯛꯇꯪ ꯀꯞꯀꯦ ꯇꯧꯕꯁꯦ ꯁꯤꯐꯥꯎ ꯍꯦꯛ ꯌꯦꯠꯂꯤꯗꯀꯣ ꯏꯃꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯦ. ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯄ ꯃꯇꯧꯗꯨꯗ ꯑꯩ ꯀꯩꯗꯧꯔꯕꯅꯣꯅꯦ ꯆꯪꯉꯛꯄꯅꯤꯅꯦ, ꯁꯥꯎꯗꯨꯝ ꯁꯥꯎꯔꯛꯏꯅꯦ. ꯂꯥꯏꯒ ꯎꯅꯔꯕ꯭ꯔꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕ ꯅꯪꯕꯣ? ꯁꯥꯎꯗ꯭ꯔꯗꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯠꯇꯕ ꯀꯩ ꯂꯩꯒꯦ? ꯊꯤ ꯐꯥꯏꯔꯁꯨ ꯌꯦꯠꯂꯤ. ꯑꯩꯅ ꯇꯣꯏꯂꯦꯠ ꯍꯦꯛ ꯆꯪꯉꯕ ꯃꯁꯤꯗꯩꯁꯤꯗ ꯍꯣ ꯕꯦꯝꯃꯥ ꯂꯣꯏꯁꯤꯜꯂꯣꯃꯦ ꯃꯃꯥ ꯌꯥꯗ꯭ꯔꯦꯅ. ꯄꯤꯌꯥꯏꯅꯨꯗꯨ ꯃꯈꯨꯠꯂꯣꯝꯃ ꯁꯥꯋꯣ ꯇꯧꯗꯨꯅ ꯇꯝꯂꯤ. ꯊꯃꯣꯏꯒꯤ ꯑꯋꯥꯕꯒꯤ ꯇꯥꯔꯛꯑꯝꯕ ꯄꯤꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ. ꯃꯦꯝꯆꯥꯅ ꯏꯁ ꯅꯪꯗꯤ ꯃꯤꯅ ꯊꯤ ꯐꯥꯏꯅꯤꯡꯂꯀꯥꯟꯗ ꯀꯅꯥꯅ ꯂꯩꯔꯝꯃꯣ ꯍꯥꯏꯒꯦ ꯇꯣꯏꯂꯦꯠ ꯁꯦꯟꯅꯕꯤ? ꯏꯃꯥꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯂꯒ ꯅꯨꯡꯉꯥꯏꯖꯕꯅꯤ. ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯕꯗꯨ ꯊꯕꯛ ꯍꯜꯂꯛꯂꯤꯕ ꯁ꯭ꯌꯥꯝꯅ ꯇꯥꯔꯗꯨꯅ ꯃꯈꯥꯗꯒꯤ ꯂꯥꯎꯔꯛꯑꯝꯃꯤ. ꯁ꯭ꯌꯥꯝꯅ ꯌꯥꯆꯪꯕꯁꯤꯗ ꯑꯃꯨꯛ ꯆꯤꯈꯥꯏꯅꯔꯕ꯭ꯔꯅꯦꯍꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯕꯣ? ꯃꯦꯝꯆꯥꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯦ. ꯄꯤꯌꯥꯏꯅꯨ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯍꯣꯡꯅ ꯍꯣꯡꯅ ꯃꯆꯤꯟꯅ ꯁꯣꯜꯂꯤ. ꯌꯦꯠꯇꯨꯗ ꯂꯩꯔꯕꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ.
ꯌꯥꯝꯇꯪ ꯀꯞꯀꯦꯅ ꯄꯤꯒ ꯁꯨꯝꯃꯤꯁꯦ ꯑꯔꯦꯡꯕꯗ ꯇꯥꯍꯜꯂꯦ ꯃꯁꯤ ꯆꯦꯛꯏꯅꯕꯤꯁꯤꯅ ꯁꯣꯝꯗ ꯖꯤꯅꯥ ꯂꯥꯏꯔꯤꯛꯇꯨꯅ ꯃꯥꯡꯗ ꯊꯝꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯤ ꯑꯃꯔꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯣꯏꯔꯦ ꯋꯥꯈꯜ ꯁꯥꯒꯠꯄ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯈꯨꯄꯥꯗꯨ ꯎꯕꯗ ꯖꯤꯅꯥꯒꯤ ꯃꯄꯥ ꯁꯥꯟꯗꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣꯅꯦ ꯏꯆꯥꯒꯤ ꯂꯥꯏꯔꯤꯛ ꯈꯨꯄꯥꯁꯤꯕꯣ ꯅꯣꯛꯐꯦꯠ ꯃꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯖꯤꯅꯥꯗꯨ ꯃꯃꯥ ꯃꯣꯝꯕꯤꯁꯨ ꯊꯣꯔꯛꯇꯨꯅ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯖꯤꯅꯥ ꯑꯗꯨ ꯐꯥꯎꯕ ꯇꯥꯗꯦ ꯃꯣꯝꯕꯤ ꯍꯟꯗꯛꯇꯤ ꯈꯣꯟ ꯀꯂꯞꯅ ꯖꯤꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯠꯇꯦ ꯀꯩ ꯍꯥꯏꯒꯦ ꯃꯥ ꯃꯣꯝꯕꯤꯒ ꯁꯥꯟꯗꯒꯗꯨ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯃꯣꯝꯕꯤ ꯅꯣꯛꯂꯒ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤꯒꯤ ꯋꯥꯈꯜ ꯈꯜꯂ ꯃꯥꯜꯂꯤꯗ ꯁꯥꯟꯗꯁꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯖꯤꯅꯥ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯉꯛꯁꯛ ꯉꯥꯡꯉꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯦꯝꯆꯥ ꯄꯨꯡ 8 ꯍꯦꯜꯂ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯇꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯃꯆꯤꯟ ꯐꯅ ꯀꯜꯂꯁꯨ ꯌꯥꯍꯧꯗꯤ ꯉꯟꯖꯕꯅꯤ ꯈꯟꯗꯨꯅ ꯄꯤꯌꯥꯏꯅꯨꯒꯤ ꯀꯥꯗ ꯀꯥꯔꯛꯏ ꯃꯦꯝꯆꯥꯅ ꯆꯪꯂꯛꯄꯗ ꯄꯤꯌꯥꯏꯅꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯚꯦꯃꯥ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯄꯨꯡꯁꯤ ꯊꯦꯡꯉꯦꯅꯦ ꯄꯤꯌꯥꯏꯅꯨꯅ ꯌꯦꯂꯥꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯥꯋꯦꯜ ꯄꯥꯏꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯣ ꯊꯦꯡꯂꯦꯅ ꯍꯧꯗꯣꯛꯄꯤꯔꯒ ꯁꯣꯅꯨꯁꯤꯗꯤ ꯃꯦꯝꯆꯥ ꯋꯥꯈꯜꯗꯗꯤ ꯆꯔꯥꯡꯅꯩ ꯃꯥꯒꯤ ꯃꯆꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯃꯦꯝꯆꯥ ꯅꯨꯡꯉꯥꯏꯖꯗꯦ ꯏꯔꯥꯡ ꯂꯥꯡꯕꯤ ꯃꯆꯥꯁꯦ ꯀꯩ ꯄꯦꯟꯗꯕ ꯂꯩꯕꯅꯣ ꯈꯜꯂꯤ ꯉꯁꯤꯁꯨ ꯖꯤꯅꯥ ꯑꯃꯗꯤ ꯄꯤꯌꯥꯏꯅꯨ ꯍꯥꯟꯅꯒꯨꯝ ꯁ꯭ꯀꯨꯜ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯃꯤꯟꯅꯩ ꯖꯤꯅꯥꯅ ꯀꯩꯗꯧꯔꯒꯦ ꯏꯁꯨꯛ ꯁꯨꯛꯏꯗꯣ ꯄꯤꯌꯥꯏꯅꯨ ꯈꯨꯝꯅꯤꯡꯗꯅ ꯀꯩꯝ ꯇꯧꯗꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯄꯤꯌꯥꯏꯅꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯣꯄꯤ ꯁꯥꯔ ꯇꯣꯝꯆꯥ ꯍꯥꯏꯗꯨ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯊꯤꯔꯕꯣ ꯊꯤꯔꯕꯅꯤ ꯄꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯅ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯖꯤꯅꯥꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯁ꯭ꯀꯨꯜꯁꯨ ꯌꯧꯔꯦ ꯒꯦꯠꯇ ꯉꯁꯤꯁꯨ ꯑꯃꯔ ꯂꯩꯔꯝꯃꯤ ꯖꯤꯅꯥꯅ ꯑꯃꯔꯅ ꯒꯦꯠꯇ ꯂꯩꯕꯗ ꯎꯕꯗ ꯄꯤꯌꯥꯏꯅꯨꯗ ꯍꯥꯏꯔꯛꯏ ꯑꯃꯔꯁꯦ ꯉꯁꯤꯁꯨ ꯒꯦꯠꯇ ꯂꯩꯔꯤꯗꯨ ꯄꯤꯌꯥꯏꯅꯨ ꯋꯥꯈꯜꯅ ꯋꯥꯕꯒ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗ꯭ꯔꯦ ꯒꯦꯠ ꯌꯧꯔꯛꯄꯗ ꯑꯃꯔꯅ ꯖꯤꯅꯥꯕꯨ ꯀꯧꯔꯛꯏ ꯑꯗꯨꯕꯨ ꯄꯤꯌꯥꯏꯅꯨꯗꯤ ꯃꯥ ꯍꯥꯟꯅ ꯆꯪꯉꯝꯃꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯑꯃꯔ ꯆꯪꯈꯤꯕ ꯄꯤꯌꯥꯏꯅꯨꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤꯁꯤꯅ ꯑꯃꯁꯦ ꯃꯁꯥ ꯉꯝꯗꯕ꯭ꯔꯣ ꯖꯤꯅꯥꯅ ꯀꯩꯝ ꯇꯧꯗꯕꯅꯤꯗ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯑꯃꯔ ꯕꯤꯠ ꯂꯩꯇ꯭ꯔꯦ ꯄꯤꯌꯥꯏꯅꯨꯅ ꯆꯪꯈꯤꯕꯗꯨꯗ ꯋꯥ ꯇꯦꯟꯁꯤꯜꯂꯛꯏ ꯑꯦꯛꯖꯥꯝꯒꯤ ꯀꯌꯥꯝ ꯄꯥꯔꯛꯑꯒꯦꯅ ꯍꯪꯒꯦ ꯇꯧꯕꯅꯤ ꯖꯤꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯈꯔ ꯑꯗꯨꯝ ꯄꯥꯔꯛꯏ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ ꯑꯃꯔꯁꯨ ꯅꯨꯄꯥꯔꯣꯝꯒꯤ ꯁꯥꯏꯗ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯑꯃꯔꯒ ꯖꯤꯅꯥꯒ ꯆꯪꯃꯤꯟꯅꯔꯛꯄꯗꯨ ꯂꯤꯟꯗꯥꯅ ꯎꯍꯧꯏ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯖꯤꯅꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯏꯆꯝ ꯆꯝꯅ ꯇꯤꯟꯅꯕꯅꯤ ꯂꯤꯟꯗꯥꯅ ꯑꯩ ꯀꯩꯝ ꯍꯥꯏꯗꯦꯀꯣ ꯑꯗꯣ ꯀꯌꯥꯝ ꯆꯝꯒꯦꯅꯦ ꯋꯥꯊꯤ ꯇꯧꯅꯨ ꯂꯧ ꯄꯤꯌꯥꯏꯅꯨꯗꯤ ꯊꯥꯖꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯑꯦꯛꯖꯥꯝ ꯊꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ ꯁ꯭ꯀꯨꯜ ꯀꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯤꯡꯖꯕꯁꯨ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯎꯊꯣꯛꯇꯦ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯍꯌꯦꯡꯗꯒꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯍꯧꯔꯅꯤ ꯍꯥꯏꯕꯗ ꯄꯤꯌꯥꯏꯅꯨ ꯃꯁꯥꯗꯨ ꯏꯇꯟ ꯇꯟꯈ꯭ꯔꯦ ꯃꯄꯥ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯍꯧꯔꯛꯏ
ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯄꯤꯌꯥꯏꯅꯨꯅ ꯄꯥꯕꯨꯡ ꯁ꯭ꯌꯥꯝ ꯇꯤꯚꯤ ꯌꯦꯡꯅ ꯀꯩꯗꯧꯔꯤ ꯏꯆꯥꯇꯣꯝꯕꯤ ꯍꯥꯏꯌꯨ ꯄꯤꯌꯥꯏꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯩ ꯁ꯭ꯀꯨꯜ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯇꯝꯃꯒꯦ ꯉꯁꯥꯏꯗꯒꯤ ꯃꯆꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯉꯥꯏꯔꯤꯕ ꯃꯃꯥ ꯃꯦꯝꯆꯥꯅ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯛꯎꯛꯂꯛꯏ ꯀꯅꯥꯒ ꯑꯃꯨꯛ ꯌꯥꯅꯗ꯭ꯔꯦ ꯀꯅꯥꯒ ꯑꯃꯨꯛ ꯅꯁꯝ ꯐꯣꯏꯅꯔꯨꯔꯒꯦ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯍꯟꯗꯛꯅ ꯄꯤꯌꯥꯏꯅꯨ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯈꯨꯝꯂꯛꯇꯦ ꯃꯦꯝꯆꯥꯅ ꯃꯤꯠ ꯐꯩꯅ ꯌꯦꯡꯕꯅꯒ ꯀꯥꯟꯅꯔꯣꯏ ꯆꯩ ꯈꯪꯉꯨ ꯁ꯭ꯌꯥꯝꯅ ꯉꯥꯏꯈꯣꯅꯤ ꯃꯃꯥ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯍꯪꯖꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯁ꯭ꯀꯨꯜꯗꯨꯕꯨ ꯇꯝꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯑꯩ ꯇꯝꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯏꯆꯥꯇꯣꯝꯕꯤ ꯃꯗꯨ ꯌꯥꯗꯦꯀꯣ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯣꯔꯕꯅꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯒꯅꯦ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯕꯦꯔꯥ ꯑꯣꯏꯅꯤꯀꯣ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯈꯜꯂꯨꯕꯗ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨꯀꯣ ꯀꯥꯟꯅꯔꯣꯏ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ ꯂꯥꯎꯔꯛꯄꯅꯤ ꯁ꯭ꯌꯥꯝꯅ ꯃꯃꯥ ꯅꯪ ꯁꯤꯁꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯗꯧꯅꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯅ ꯇꯥꯅ ꯌꯥꯗꯕꯁꯤꯗ ꯉꯥꯡꯂꯨꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯁ꯭ꯌꯥꯝꯅ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛꯅꯤꯗꯀꯣ ꯁ꯭ꯌꯥꯝ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯏꯇꯨꯁꯤꯁꯨ ꯁꯣꯅꯣꯔ ꯐꯣꯅꯣꯔ ꯑꯃꯗꯤ ꯀꯟꯅ ꯆꯨꯔꯤꯌꯦ ꯄꯤꯌꯥꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯋꯥꯔꯧꯅ ꯃꯆꯤꯟꯗꯨ ꯁꯣꯜꯂꯤ ꯑꯩꯁꯦ ꯃꯣꯏꯅ ꯄꯣꯛꯄ ꯃꯆꯥ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯕꯤꯗꯦ ꯄꯤꯌꯥꯏꯅꯨ ꯑꯍꯤꯡꯗꯨ ꯂꯣꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯍꯤꯡ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯑꯣꯖꯥ ꯇꯣꯝꯆꯥꯅꯤ ꯈꯜꯂꯤꯕꯗꯨ ꯎꯔꯕꯗꯤ ꯊꯃꯣꯏ ꯁꯣꯛꯀꯅꯤ ꯈꯟꯕꯅꯅꯤ ꯄꯨꯡ 2 ꯇꯥꯔꯛꯄꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯄꯤꯌꯥꯏꯅꯨ ꯋꯥꯔ ꯃꯥꯜꯂꯤ ꯇꯨꯝꯊꯈ꯭ꯔꯦ ꯃꯦꯝꯆꯥꯅ ꯕꯦꯃꯧ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦ ꯄꯤꯌꯥꯏꯅꯨꯅ ꯀꯩꯅꯣ ꯇꯨꯝꯕꯗ ꯉꯥꯏꯔꯤ ꯉꯥꯎꯔꯕꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯅꯣꯡꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯄꯤꯌꯥꯏꯅꯨ ꯃꯃꯤꯠꯇ ꯐꯠ ꯑꯃꯨꯛ ꯎꯏꯁꯤꯜꯂꯤ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯁꯤꯟꯈ꯭ꯔꯦ ꯃꯆꯤꯟꯗꯨꯁꯨ ꯁꯣꯜꯂꯤ ꯃꯝꯃꯨ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯅ ꯌꯦꯡꯉꯤ ꯂꯥꯏꯒ ꯎꯅꯔꯕ ꯃꯁꯤꯕꯣ ꯑꯌꯨꯛꯁꯤꯗ ꯕꯦꯃꯧ ꯄꯤꯌꯥꯏꯅꯨꯗꯤ ꯃꯃꯪ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯍꯟꯗꯛꯇꯤ ꯇꯤꯈꯠꯇꯅ ꯃꯃꯤꯠ ꯎꯏꯁꯤꯟꯅ ꯂꯥꯎꯔꯛꯏ ꯀꯔꯤꯅꯣꯃꯦ ꯆꯌꯦꯠꯅꯕꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯇꯩ ꯃꯪ ꯂꯩꯇ꯭ꯔꯕꯣ ꯃꯦꯝꯆꯥ ꯀꯟꯅ ꯂꯥꯎꯔꯛꯏ ꯕꯦꯃꯥ ꯅꯪꯒꯤꯁꯦ ꯉꯥꯎꯁꯤꯟꯅꯩꯔꯣ ꯑꯌꯨꯛꯁꯤꯗ ꯈꯔꯒ ꯁꯣꯅꯣ ꯁꯨꯕꯒ ꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯄꯤꯌꯥꯏꯅꯨ ꯍꯟꯗꯛꯇꯤ ꯃꯃꯤꯠ ꯁꯤꯠ ꯄꯥꯡꯂꯛꯏ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯃꯪ ꯅꯠꯇꯕ꯭ꯔꯣ ꯈꯗꯛ ꯇꯧꯅꯨ ꯕ꯭ꯔꯁ ꯇꯧꯁꯨ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯀꯗꯥꯏꯗꯒꯤ ꯃꯪꯅꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯀꯥꯟꯁꯤꯗ ꯄꯤꯌꯥꯏꯅꯨ ꯌꯥꯝꯅ ꯇꯟꯅ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨꯅ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯄꯗ ꯐꯃꯨꯡ ꯐꯤꯔꯣꯜꯗꯨ ꯃꯃꯥꯅ ꯐꯖꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯌꯥꯏꯅꯨ ꯃꯈꯥꯗ ꯀꯨꯝꯂꯛꯏ ꯃꯄꯥꯁꯨ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯄꯥꯕꯨꯡ ꯁ꯭ꯌꯥꯝꯅ ꯃꯣꯔꯅꯤꯡ ꯆꯥꯊꯣꯏꯕꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯕꯅ ꯍꯛꯆꯥꯡ ꯐꯕꯅꯤꯀꯣ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯨ ꯄꯥꯕꯨꯡ ꯄꯤꯌꯥꯏꯅꯨ ꯆꯥꯛꯁꯪꯗ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯃꯛꯇꯨꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩ ꯁ꯭ꯀꯨꯜ ꯈꯣꯡꯅ ꯆꯠꯄꯁꯦ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯚꯦꯟꯗ ꯆꯠꯂꯣ ꯒꯥꯔꯤ ꯃꯆꯥ ꯑꯝꯇ ꯂꯩꯕꯤꯌꯣ ꯈꯥꯕꯩꯁꯤꯅ ꯊꯣꯝꯃꯛꯀꯅꯤ ꯆꯠꯂꯣ ꯑꯁꯥꯏꯗ ꯃꯦꯇ꯭ꯔꯤꯛ ꯐꯥꯎ ꯊꯥꯗ꯭ꯔꯤ ꯂꯩꯁꯥꯕꯤ ꯌꯥꯝ ꯁꯥꯅꯤꯡꯉꯛꯀꯅꯨꯀꯣ ꯆꯠꯂꯣ ꯄꯤꯌꯥꯏꯅꯨ ꯁꯥꯎꯅꯤꯡꯅ
Phei aise apukpa nacha oiramui. Asi haiduna thokri. Luna dongmandana soidoribani masima. Siamsu chakomda changlaktuna hanglaami. Khaidore amasina paidana thokribasina. Oh, gari masala yona ningai amuk toriba. Khaidonaba made. School chetnabane ye. Khok leithoga loredana. Macha manghanbada moi pabungsu yauriye. School gi matam yorduna Gina piano school lakminare. Ahanagum amarsu adumang airami. Adubu piano di mahana changlamage haraga hekta changki. Amarom de Gina de haraujay. Amarna mahabungari bani khanduna. Somdana Linda Thaza piano warisari. Class tugi nupa kudingsu piano da lona yengbasu yawi phone yengbasu yauri. Linda na Koi class ki nupa kaise mamit lo ishepani. Thazana Ohai dona piano lakpadagi phazabi khar saramba ikoi kase yadre. Piano na taning de ko. Ado horen Koi school sigi khwaidagi masak phajaba oja ma yawbani. Piano na kaimin goge. Thazana kanda gobani kuphazadi loire. Ngaki matung bel sutare magi phamamda phamnare. Linda Thaja Gina piano makhoi marisu punna phaminai. First period ni oja da sanglakpada student khudima wispirami. Piano su oja du yengkhalupada sangsar amada laikhri wakhaldu. Oja du na ihare phamu. Student singdu loina phamnakhri. Adubu piano di adamak lepli wakhal amada tauduna. Oja nupa adu piano na adumna lepla galaibadu da hanglai. Kidurage kaya ningi nangbo. Piano kumde adamak mangli. Oja adu na Noi mari famni do phamam leitabro. Linda ga piano ga thangnabani. Piano na matai da phambani. Linda na piano da khujin siglai. Piano su gyalak lamali narduna. Ayo. Oja duna narun doktabro na. Asi haiduna makhoi gi manakte changlai. Piano di khampang khangdre. Oja du piano hoina phamliba adugi maningda moi ani khak phamba du da yenglai makhutinduna. Osida phamona. Piano su tana oja duna hariba du da phamkhri. Ahana phamlamba nupi ani dusu sakhra kakna nupi amana. Oi, yam changjilakano. Piano su haifit yengi adubuma wadi ngangludre. Ureroi khana lagliba misak tu su ure. Piano oja du nupi thire haibana hanna su yenglaroi khankre. Masadu ahing tumdabagi pothalinglabani. Oja du su larik takpa ukre. 15 minutes muk haukre. Oja du na students sing da koine yenglakpada. Ure piano na khap chingduna uribadu. Oja du na marker gi makhumda loktoktuna langakpada. Piano gi laibakta pali. Piano mamit khang singsingi. Mayum gi babda mama oirabai khanduna hari. Aya, che nabi naine. Piano su haidokribadu gyan tara aduna machingadu fatmen sili. Oja du su noning luraba male nokfe tawrai. Satr sing du su wawa noklai. Oja du na sida poro. Piano karino haibagum tingak oja du yenglai. Makar makhumdo. Piano su makar gi makhumdu khunduna oja du da pirai. Oja du su nokfe tawraga makar makhumdu launa hanglai. Tumningi bo. Piano tumning drabagum mangak tu fat hai. Ihai phamuro. Matung class da adumna dogano. First period sida uiresina di ate period di combine class fajana yawbungam doino. Piano su mayam mangdu ikairi phampham da changlaktuna tumina phamkhre.
Ngayaki matung class lore. Asumna class mathang haukhibana. Oja Tomjagi class matam amuk yaurami.